ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯍꯌꯦꯡꯒꯤ ꯁ꯭ꯀꯨꯜꯗ ꯃꯤ ꯈꯠꯅꯕꯤꯅꯨꯀꯣ ꯃꯤꯅ ꯎꯁꯤꯠꯇꯕꯁꯦ ꯑꯩ ꯈꯛ ꯌꯥꯔꯣꯏꯅꯦ ꯌꯥꯏꯄꯨꯕ ꯃꯤꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯃꯥꯟꯒꯤꯅꯤ ꯍꯥꯏꯕ ꯃꯤꯅ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯃꯥꯟꯒꯤꯅꯤ ꯍꯥꯏꯕ ꯀꯥꯏꯖꯗ꯭ꯔꯣ ꯅꯣꯡꯊꯥꯡ ꯂꯩꯃ ꯃꯤꯅ ꯎꯁꯤꯠꯇꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯟꯅꯔꯨꯅꯨ ꯇꯟꯗ꯭ꯔꯣ ꯃꯣꯏꯒ ꯃꯥꯟꯅꯔ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯌꯥꯒꯗꯕ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯑꯃ ꯊꯣꯛꯄ ꯅꯨꯡꯁꯤꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯐꯥꯎꯅꯔꯦꯅꯦꯀꯣ ꯁ꯭ꯀꯨꯜꯗꯒ ꯗꯦꯠꯀ ꯇꯧꯈꯥꯏꯗꯅ ꯁꯤ ꯁ꯭ꯀꯨꯜꯅꯦꯁꯦ ꯅꯣꯏ ꯈꯪꯗ꯭ꯔꯣ ꯁꯦ ꯁ꯭ꯀꯨꯜꯁꯦ ꯔꯦꯁꯇꯨꯔꯦꯟ ꯑꯣꯟꯊꯣꯛꯑꯒꯦꯔꯣ ꯉꯔꯥꯡꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯇ ꯉꯥꯏꯔꯤ ꯌꯥꯝ ꯀꯤꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅ ꯁꯥꯔ ꯐꯥꯎꯟꯗꯔꯗ ꯂꯣꯏ ꯍꯥꯏꯗꯣꯛꯑꯗꯤ ꯂꯣꯏ ꯈꯪꯅꯅꯤꯁꯦ ꯉꯁꯤ ꯂꯣꯏ ꯐꯨꯒꯠꯂꯛꯀꯅꯤꯀꯣ ꯅꯪ ꯍꯥꯏꯗꯣ ꯀꯅꯥꯗꯅ ꯍꯥ ꯅꯉꯣꯟꯗꯅꯤ ꯀꯩꯅꯣ ꯅꯉꯣꯟꯗꯅꯦꯗꯤ ꯀꯩꯅꯣ ꯍꯣꯏ ꯍꯣꯏ ꯍꯨꯏꯌꯥꯒꯅꯣ ꯍꯨꯏꯌꯥꯒꯅꯣ ꯅꯪ ꯐꯥꯎꯕ꯭ꯔꯥ ꯍꯣꯏ ꯆꯨꯝꯕ꯭ꯔꯣ ꯑꯪꯁꯤꯒ ꯃꯥꯟꯅꯒꯅꯣꯅ ꯅꯠꯇꯦ ꯁꯤꯕꯨ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨꯅꯦ ꯃꯤꯅ ꯇꯥꯈ꯭ꯔꯣ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤꯡꯅ ꯇꯥꯈ꯭ꯔꯣ ꯁꯤꯗ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯌꯦꯡꯒꯗꯧꯕ ꯃꯤꯌꯦꯡ ꯑꯩꯕꯨ ꯀꯔꯤꯅ ꯍꯥꯏꯈꯤꯗꯣ ꯃꯃꯥ ꯃꯄꯥ ꯑꯣꯖꯥꯁꯤꯡ ꯌꯥꯊꯪ ꯏꯟꯒꯗꯕꯅꯤ ꯑꯐꯕ ꯃꯤ ꯑꯃꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯅꯣꯏ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯐꯅꯕ ꯉꯥꯡꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤꯅꯦ ꯅꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯀꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯑꯝꯇ ꯄꯤꯔꯣꯏ ꯁꯥꯔ ꯑꯉꯥꯡꯁꯤꯡꯁꯤ ꯊꯥꯖꯤꯟꯖꯈ꯭ꯔꯒꯦ ꯑꯉꯥꯡꯁꯥ ꯆꯠꯂꯣ ꯆꯠꯂꯣ ꯅꯣꯏ ꯀ꯭ꯂꯥꯁꯇ ꯆꯪꯉꯣ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯣꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯈꯟꯅꯕ ꯌꯥꯗꯦꯀꯣ ꯑꯃꯨꯛ ꯇꯧꯔꯨꯅꯨꯀꯣ ꯍꯣꯏ ꯅꯣꯏ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯣꯏ ꯌꯥꯝ ꯂꯤꯡꯉꯦꯅꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯉꯔꯥꯡꯒꯤ ꯐꯥꯏꯠꯇꯣ ꯑꯩꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯩ ꯄꯦꯜꯍꯧꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯁ꯭ꯀꯨꯜꯁꯤꯗ ꯅꯠꯇꯕ ꯃꯐꯝ ꯑꯃꯗ ꯐꯥꯏꯠ ꯌꯥꯏꯀꯣ ꯌꯥꯏ ꯀꯩꯅꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯁ꯭ꯀꯨꯜꯁꯤꯗꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯅꯕꯤ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯁꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠ ꯌꯦꯡꯅꯔꯁꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯞ ꯆꯥꯔꯦ ꯈꯪꯗꯅ ꯏꯇꯥꯎ ꯉꯁꯤ ꯃꯤ ꯐꯨꯔꯝꯗꯥꯏꯁꯤꯗꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯁꯨꯗꯕꯁꯦ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣꯏꯕ ꯃꯤꯀꯤ ꯊꯤ ꯉꯥꯛꯇ ꯏꯃꯥꯟꯅꯕꯅꯦꯅ ꯃꯣꯏꯅ ꯉꯝꯍꯟꯕ ꯌꯥꯗꯦꯅꯅꯦ ꯂꯩꯀꯥꯏꯗꯩ ꯒꯨꯟꯗꯥ ꯈꯔꯅꯦ ꯑꯩꯅ ꯄꯨꯔ ꯂꯥꯛꯏꯁꯦ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ ꯃꯣꯏ ꯀꯥꯡꯕꯨ ꯃꯣꯏ ꯎꯗꯦ ꯂꯥꯛꯇꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯔꯒꯦ ꯂꯥꯛ
ꯍꯣꯏ